Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Minister Kasim Basumna Cotu ki khongjang handoknaba appeal tawkhre. Committee on Tribal Unity Cotu na Kangpokpida National Highway thingbagi khongjang chathariba asi Christmas manak naksilakliba asigi yenglaga Christian amagi spirit ta khongjang asi handokpiu haina Transport Minister Kasim Basumna appeal tawkli. All Secretariat Leiba Mahake Office Tangasi Paumi Singa Unabada Transport Minister Kasim Basum Hai Christmas Matam Asida Miamgi Maru Oina Christian Lining Jet Pasingi Chatok Sinda Kudong Chana Bahaiduna Transport Department na MST Inter District Bus Service Ngasidagi Amu Haunaba Kongtang Lokalakpani Magna Makata Duna State Asida Togli Bachahi any Farakadorova Irang Asinamaram Oiragalamda Masida Lairiba Chingamasung Tamda Lairiba Mipung Kudima Awabakaya Amamayokna Duna Lagli Christmas kumai lakpaga iroina na chingda leriba miyoi singna tamda aduga tamda leriba miyoi singna chingda chatpada khudong chana na bahaiduna Transport Department na akhanda na paikhaliba thaurang asibu lamdam asigi santi pamba miyoi singna sogat piduna bus service asi mapung phana mathau tawhanduna lairiba miyamda mapung phana kanaba phangansi maram asina lengak na lakholagliba thaurang asigi mayokta Committee on Tribal Unity Cotu na highway shutdown tawbi khongjang sangsiliba si Jesus Christ pu thazaba miyoi ama oina handokpiu haina Minister Kasim Basumna appeal tawki. Numit tarani suraba phawba Kamal Babugi mari makhong puthokpa ngamdre. Mamang tha November 15 gi numidang pung 3 rom tarakpada lei makhongda leiba 57 suba Mountain Division asida thika gi thabak suba changkiba Assam gi Kasar District ki manung chanba Gozaipur khuldagi hojikna Manipur gi loitang khunau da leirakhiba laisram Kamal Babugi mari makhong hojik phawba puthokpa ngamdre. Mafam khangdana leiriba Kamal Babu thina bahona bada Manipur Police amadi paramilitary force singna leima khongya koiba mafam singda pak sana thiba humbagi thabak chatharaba sumang mangkiba numit tarani suraba phawba mahaki mari makhong puthokpa ngamdri Amaromda Indian Army gi maikaidagi sniper dog technical intelligence helicopter amasung drone gi matenga loinana personal lishing ani gi mathakta sijinaduna Kamal Babu fangnana bathiba humbagi thabak chathari haina Indian Army gi maikaidagi fongdokre Masigi mathakta Manipur lenga ki maikaidagi mangkriba miyoi asibu phangnanaba Indian Army gi 57 suba Mountain Division na maruiba thaudang lauduna thiba humbagi thabak chathagani haina su Chief Minister N Birena phongdokhiba laikhrabani Kukiland Semnaba yamna ngallingai 1958 ki matamdagi hotnaduna lakhi MMTU Kuki Jo Singna Makoigi Semjin Chazimba Puwari kaya isinduna India government da Makoigi da oiba Kukiland ama Semnaba yamna ngallingai 1958 ki matamdagi hotnaduna lakhi asigumba aranba Puwari sing asida India gi maru oiba luchingba singna chumba oina lauduna Kuki singi dimana sibu sawgatuna process toramba tangka kaya laiki Kuki Jo Singna Makoigi pandam asi fangnabagi damang Manipur amasung awang nongpok lamdam gi yellow furup singda tangka kaya rakta landa chathaduna lakli Hojik mitop singi mathakta chatharakli balanda se hokiba chahi 2022 da Kuki State Demand Committee na India ki Prime Minister da Kuki Jo Singh tagi oiba Tongambe State ama PB na bataksin kiba demand adugi makha taba khongjang oina mitei singi mathakta landabani hojik phawba India government na Kuki singi semjin chajinba puwari bu chap yungna thajari amadi India ki geopolitics ki khongpham yenglaga Kuki Jo Singh bu sawgatuna yokhatuna thamli haina mitei maitai tribe union gi organization secretary ta khelambam parijat na thadorok Cherol amana hairi Cherol asina makha taribadi 1901 gi session report ta yumfam oiduna linguistic ki matangda nainaba British macha Grierson na 1904 da Fongba Linguistic Survey of India Volume 3 da yauriba lairiki tanga kayabu Kuki National Organization gi spokesperson Silent Haukif na semdok semjin tauduna karishu khangjadaba Kuki Jo Furuf singi miyoi singbu lana lamjingli masida natana Grierson gi lairik pu lana semdoklaga India government da makhoi bu yelomi amagumna lana saktak tuna makhoi gi demand fangnaba honari intellectual ni haijaba singna Kuki mya mulana lamjingba amadi thauna pinabagi damak German gi Adolf Hitler na 1926 ta Fongba My Struggle gumba lairik kaya puthokuna naha kaya bu makhutta khulai paihanduna lan hawali Hana lemba yellow missing gi heritage amasung historical site kaya bu Kuki jogi semjin sajinba ming kaya nauna thonjeli Grierson gi lairik asida yauriba Myanmar Assam Manipur Tripura da Kuki chinlon ngangba furup singna khundai haina iramba du Kuki tribe khaktamak onthoklaga semdokhi Silent Haukif ki publication asina mitaina khundariba se Kuki singi lamda khundabani haina lawi loinana British na Kuki singi damakta yeklam bani haiba semjin sajinba boundary map ama puthoktu miyambulana lamjingli Myanmar gi refugee oriba Kuki Jo Singh na makhoi gi lam ama fangna batalakpa si 1958 ta Kuki Chief Association na India lenga ki Home Minister da demand tanduna aiba cherol pisilakpa hoki matamadu gi Kuki Chief Association na Manipur India Burma Bangladesh ta khundariba Kuki Chin Singi ta oiba laiba ama pibi na demand tawba hoki
Home Minister da pisankiba cherol asi matam adugi Manipur ki Chief Commissioner Jem N Raina da supiramki asigumba cherol asi matam adugi India government su process toba horamki 1959 dana Kuki National Assembly na matam dugi India government ki Joint Secretary Home da Kuki Kukisingna Kukiland separate hill ama pinaba demand toromki masigi matungda 1960 da Kuki National Assembly na India ki Prime Minister da Kuki khaktagi oiba tongamba state ama sembi naba demand tauki Cherol asi Assam ki Governor loina na Manipur amadi Tripura ki Chief Commissioner Singh da supisilamki 1960 dana paite National Council na India ki Prime Minister da India Manipur Myanmar Bangladesh ta khundariba Chin Singh khaktagi oiba territory ama pibi naba demand toromki masi pumnamaki mastermind at Home Secretary oiramba Kuki macha pi kipjeni Masagi Mayrabak Laitaba Chapchaba Horok from Sukhang daba Kuki Singh na maning tambalaiba ama semgani haibasi oithokloi daba wafam ni Housing Manipur da chathari balan amasung ngamkhai gi wafam asi international gi oiba issue ama oina puthoktuna mapang kallaba USA amadi China na chingba laibak sing yawhanduna Christian country ama semnabagi changsilakpa lalong ama oibana yellow furup singna khwaidagi cheksin na thengnagadaba singnarakpa amani haina MMTU gi cherol asina hairi